India ke mafam khudimakta pangthoknabugo Manipur dasu Department of Rural Development and Panchayati Raj Sinduna National Panchayati Raj Day Celebration Day lisingani kungamga gi thoram ngasi porampata leiba Panchayat Bawal da pangthokkhre thoram aduda RD amadi PR Director KSIS Umananda Department adumaki Chief Finance Officer Maisnam Sanu Liklainu amadi Deputy Director Abujam Romain athoiba mitungen sing oina saruk yaki thoram adugi athoiba mitungen gi warun piraduna RD amadi PR Director KSIS Umandana phongdorakpada kumjali singani taradagi hoduna India pumbagi oina ngasi pangthokliba thoram ase yamna maru oiba thoram amani masi yamna maru oibagi maram ase English singani kungamanga asida official oibamak natrabaso sada humpugo humdoi romdi rural area da leiriba asinani thoram ase sahi khudingi tongan ba thimda pangthoktuna lakli English sing ani subnani fuga taret forward mapung fana Sakot lebak ama oina bahonari ba se rural area sing sakotna di oithokloi haiba se kakningai iyawdaba wapam amani maram asina ministry na henba pieng samduna khudimak sakotna bahonari Manipur gi oina di leiriba tangdu leita daba fibam asina panchayat election pangthokpa ngamdra leiri adubo election pangthokpa horaklabadi Manipur gi oina so 2-tier system sanariba se 3-tier system sanaraglagani loinana department asigi leiriba staff sing na su rural area sing da leiriba khang hajadaba hal sing da takpi tambiduna panchayat ki mifam adu sokotna ba hona minase haiki lenga ki thabak toriba ama oina khunai asigi thabak thoram angamba thakta tawna ba hona se PRI sing na su fan khakta ngaiduna leibagi mhota hena sokot thorangi lambirom da sanction minana ba hona minase amadi gram sabagi phangpham thokpa right singbu chapchana phangnana ba hona minase makha tarakpa su department asigi loinana asiga panchayat singna matam gi oina tathok tasin tawduna hena sakuna ba hona minase haiba wapam su thamki tharmadagi manungsana India lainga ke Ministry of Panchayat Raj na tongan ba thim mapan da pi ba National Panchayat Award lisingani kun khomdoi gi hanba ani suba madi home suba takraba gram panchayat sing da certificate sing kusinaki kugi handaki mayam gi chung aina chung panjarabada kugi Manipur se two-tier system da chung chalnamado kugi Honorable Supreme Court ki ruling hi makhada aduga recently we government gazette notification thoklaga 3-tier da channa kugi matang da laklaba stage ni ana block committee haidana kugi ngasai hana leramba gram panchayat haibanga jila parishad ki leramba siga marakta block committee intermediate oiba kugi functionary group am sumo kugi malairagani sig matang subject kugi Manipur da budi law and order gi matang na natraga system kanugumba kharadagi unavoidable circumstances haijabatare sige kugi election tawduna leri kabasi tabiraklaga ay matang matungina ko hariba 3-tier system se full fast la agadi kugi hariba 7th amendment na piriba magi se yawriba kugi objective side le masi map kugi fulfill tor kugi mangam na sansin ngani ay thazur leje